अहानबदा मरोइबा पाव भारतीय जनता पार्टी की निफु तरुक सुबह फाउंडेशन डेगी थोरम पांगथोखरे बीजेपी लेंगा लेट्रिंगैदगी मणिपुर की सक्तम कायरमले हाइना एसरदाना फोंदोखरे वकफ एमेंडमेंट बिल 2025 प्रेसिडेंट मुर्मुना अयाबा पीख्रे बिल की मायोक्ता मुस्लिम लिसिंग कियाना वकत खोंगसत सतख्रे एंग्लो मणिपुरी लानफमदा थवाई कटख्रबसिंगी मफमदा इकाई खुमनबा उठ्रे NEP 2020 लाकपगा इरोइनना हौख्रबा पुवारी की वारिसिंग हापा तंगाई फदे हाइबा वाफम फोंदोरगे यूनाको स्कूल दा सिरकलिबा मराल युमफम याउदबने हाइबा वाफम फोंदोरगे कौब्रू अमदी थांजिंग लाइफम लेंसु लाई खुरुंबा फंगलो हाइना मैतै लिपुना फोंदोरगे कोनसा खुल की चीफ चेयरमैन खुरंबदा सेनाबसिंग चैराक पियु हाइना RPI ना फोंदोरगे म्यांमार की अवाब नंगलबा मैतै सिंगना मियामदिगी मतेंग निरगली अमदी नुरुल हसन की थौंग यानिंगदब फोंदोक्तुना वाकन मिफम चथख्रे खुरुमजरे मॉर्निंग न्यूज़पेपर रीडिंग मिजेंग ताबिरिबा अमदी ताबिरिबा सिंगबो पुष्पारानी लाइसोमना तराम नौजरी हौजिक मरोइबा पाउसिंग मियामदा सदोंग पिजरी मणिपुर पुलिस ने चथरक्पा ऑपरेशन की सरू अमा ओइना ngarang थौबाल डिस्ट्रिक्ट की SP की लमजिंग मखादा डिस्ट्रिक्ट असिगे एडिशनल SP DSP हेडक्वार्टर अमसुंग थौबाल पुलिस कमांडो की वसिना लुसिंगबा तोंगान तोंगान बतिम तरानी थोइना हाइरोक पाथ्री उयोग सिंह की फॉरेस्ट एरिया दा चथखिबा ऑपरेशन अमदा मफम अदुदा लेरंबा KCP PWG नि सिंगनाबसिंगी केम अमा थुगाइख्रे नोमै राउंड क्या कापथोरख्रे हाइरे ngarayu pung mari tabadagi mapan taba phawda sathakhiba operation aduda yamlaba khusu khulai kya phagat panghamkhre phagalaba khusu khulai sing asi manungda SLR ama 12 bore single barrel ama LMC gi magazine ama 7.62 mm gi nomai maru kunma thoi black cartridge taramari tear smoke cell SR nipat Tear smoke cell and Taramatho yauna langi matamda siznagadaba Pirol Kiasu Fagale Haina Manipuliski Pawasna Makatana Fondoragli Bharatiya Janata Party ki Nifutaruk Subu Foundation degi thoram ngarang BJP thamoiban mandana sinduna Khuyathong Pukre Sobama Phal dalaipa multipurpose hall da pangthokre BJP lengang na Manipur gi saktam thugai boina ngangna riba aran bani BJP lengak leitingai Manipur gi saktam kairaga leiramle BJP lengak lakpaga hana soiramba kaya semdoknaba honarubadagi awaba tabani haina party asigi president adhikari mayum sardana phongdokre thorom asida thoibu mithum lengi warol piraduna sardana hai BJP lengak na ngasi phawbada miyam gi interest da miyam gi fanana bathabak kaya ama paikhatuna lakli Serak asida kanagumba kharna BJP na irang asi thohan badawna hek uhan basi laibak thibani Manipur gi saktam da kanana singnarakhiba kanana hoba haibasi miyamna khangnaraba wafamni BJP lengak party laktringai degi hongna Manipur gi saktam de duma karaga leiramlabani hauji leiba mafam khara asida lam lausinaduna magi aigi khairaktuna Manipur bu thugaina bohonarakpa mache tahanana bohonarakpada BJP lengakna ngakthoknaba amadi tunggi haifanabagi damak thabak thoram paikhalakpada ngasi thodok asi tholakpani haibasi miyamna khangnarabani BJP lengana tunggi horakadaba mirol singgi haifanana bohonari amadi tunglamchat ki khalaga leple tunggi yumbi oigadoriba icha ichu singda asengba chumba lambida mataw karamna bugani haina takpiba matam oire amadi Manipur gi puwari sing asi icha ichu singda Faminaraga wari liba khangha BJP party asi mayamna thajaba watli haikiba lei adubu haukiba chahida
ऑनलाइन की खुथांग बीजेपी की मेंबरशिप की रजिस्ट्रेशन तौबदा रजिस्ट्रार तौरलिबा मियामदुना बीजेपी पार्टी पु थाजै हैबसी मयेक सेंगना तागली हैबदा हाइमनबा थोलोय हाइखे हंदक की एमपी इलेक्शन दा बीजेपी माइ पाहौद्रगसु करीगुंबा नुंगाइतबा मत फाउदे बीजेपी की ओइना मी वाते थौना फबा हनबा लेतना मियामगी याइफननबा अदुमक होनखिगने पॉलिटिक्स की खुदोंग चाबा लौरगा मियामदा उच्चाइनबा होनरिबा सिसु खुदक्ता लेप्तुना मतोइना पुसिन्दुना तुंगी लंबीगिदमक पुन्ना याइफमिननबा होनसे हाइबा वाफम फोंदोखे हंदक्ता मतम कक्तना येथोख्रबा राज्य सभा अमदि लोक सभा मिफमदा मतम सांगना खनरबा मतुंग पास तौखिबा वाकफ एमेंडमेंट बिल 2025 एंटी मुस्लिम ओइबा बिल ने हाइना ओपोजिशन अमदि मुस्लिम गी लुकियाना बिल असि मायोक्ता अकंगनबा खोंजम संगसिलिंगै मरक्ता ngarang इंडिया की प्रेसिडेंट द्रौपदी मुर्मुना वाकफ एमेंडमेंट बिल 2025 अयाबा पीख्रे वाकफ एमेंडमेंट बिल 2025 असि मुस्लिम माइनॉरिटी सिंगदा कानादबा एंटी मुस्लिम ओइबा बिल ने हाइना पार्लियामेंट की मिफम अनिमक्ता ओपोजिशन पार्टी ना अकनबा मौंगदा प्रोटेक्ट तौखिबनी ओपोजिशन की मेंबर सिंगना थांगतखिबा एमेंडमेंट पुमनमक्सु वॉइस वोट की खुथांगदा कक्थलबा मतुंग बिल असि अयाबा पीखि बिल असि मेंबर चनी मरिफुनिपाना सौगतलगा मेंबर चनी कुंथ्रानी थोइना बिल असि की मायुक्ता लैदुना डिवीजन बोर्ड अमदा पास तौखिबनी मदुगी मतुंग इंडिया की प्रेसिडेंट द्रौपदी मुर्मुना बिल असि अयाबा पीखिबनी पार्लियामेंट के हाउस अनिमगना पास तौख्रबा बिल असि एंटी मुस्लिम ने हायदुना ngarang manipur yauna leibasi gi mafam kya da bill asigi mayakta khongjang kaya sangsinkhre khongjang asigi saruk ama oina ngarang manipur da su kaksim district ki sorada islamic students association na ASSU amadi asi anti muslim ni bill asi hando owner of waqf is Allah custodian of waqf is muslim community waqf administration bill hando haina thaba placard kaya paiduna kholaw kaya su lawki मियोइचा क्या नसतखिबा वकत खोंसत असिदा नुपी अंगांग क्या सु सरुक याखि वकफ एमेंडमेंट बिल 2025 की मैगत सतखिबा वकत खोंसत असि पंगल टेम पीटी मणिपुर नसु इरोंगदा चतखि प्रोटेक्ट अगेंस्ट वकफ एमेंडमेंट बिल 2025 हाइबा बैनर की मखादा सतखिबा वकत खोंसत असि मुस्लिम की नुपी अंगांग याउना मियोइ लिसिंग कियाना सरुक याखि कुमजा लिसिंग अमचनी पान मौबुद्रा माथोइदा खोंजोमदा सोकनखिबा एंग्लो मणिपुरी वार्डा थवाइना पोथा पीख्रबा अथौबसिंगी मफमदा हैकल लैकत तमदुना इकाई खुमनबा उत्पगी थौरम अमा रांग थौबाल डिस्ट्रिक्ट की थौबाल अथौफमदा लैबा कौबिलिया मखोंग लंपाक तेंगोल लंपाकता पांगथोख्रे थौरम असिदा नेशनल एजुकेशन पॉलिसी NEP 2020 लाकपगा इरोइनना महैरोई सिंबु हौख्रबा पुवारी मपुंग फाना खंगननबा हौख्रबा पुवारी की मरी मखोंग ताक्तुना तंबीबा तंगाई फदे हाइना खंगाबो असेंबली कॉन्स्टिट्यूएंसी के MLA सूर्य कुमार ओक्रमना फोंदोख्रे जस्टिस कमिटी ऑन एंग्लो मणिपुरी वार 1891 मार्टियर्स एंड फ्रीडम फाइटर्स ऑफ कंगैपाक मणिपुर अमसुंग निंगथेमचा निंगसिंग लुपना सिंदुना पांगथोकिबा थौरम असिगी चीफ गेस्ट की वारोल पीरदुना MLA सूर्य कुमार न मखा ताना हाई एंग्लो मणिपुर की वार्डा ngasi थौरम पांगथोकलिबा मफम तेंगोल लंपाक असि यामना मरु ओइबा लानफम अमा ओइखि हारिबा लानफम सिदा मणिपुर की थौना फरबा इपाइपु सिंगना ब्रिटिश का कनबा लान सोकनदुना मणिपुर बो येकनबा सिंगदगी कननबा यामना कन होनखिबनी हारिबा लानफम सिंग अदुदा मणिपुर की थौना फरबा मसिंग यामजद्रबा इपाइपु सिंग अदुना ब्रिटिश की मसिंग यामलबा लानमी किया का कनबा मौंगदा लानथेंगनदुना मणिपुर बु येकनबा सिंगदगी कननबा लानथेंगनबदा थवाइना पोंथा पीखिबनी लानफम सिंग अदुदा ब्रिटिश की लानमी कियासु लैखिदबा अमदि असो अपन नंखिबनी हौकिबा पुवारी की मसक सिंग असि तुंगी युम्बिरेल ओरिबा ngasi gi मिरोसु मपुंग फाना खंगहलौननबगी तंगाई फदबा लै हाइबा वाफम थमखि यूनाको स्कूल की मथक्ता मणिपुर फैक्ट चेक कौबा फेसबुक पेज अमना पोस्ट अमा थागतुना सिरकलिबा मराल असि युमफम याउदबनी हाइना यूनाको स्कूल की PRO P सनायाइमना खुयेक पिदुना थादोरकबा चेरोल अमना खंगहलकले चेरोल असना हाई
यूनाको स्कूलना महिरोई अमदी स्टाफ सिंगदा नमदुना सना लेपाक पाउसे लहोली हैबसी युमफम याउदबनी स्कूल असना महिरोई सिंग अमदी स्टाफ सिंगदा नमदुना पाउसे अमा लोहन खिबा लेते पाउसे लौरिबसिंग अदो मसा मसागी अपांबा ngaktani maram asina sirakliba maral asi aranba amadi yumpham yaudabani Manipur Fact Check ki page asida sanalaipak pause ki public search busu maral sirakli matang asida thamjaning bawafam di UNACO school ga sanalaipak ki public search ga karigumba makhal amatagi mari leinade hiram asigi matang da sirakliba maral sing adusu yumpham yaudabani maram asina UNACO school da sirakliba maral sing asigi mayokta Manipur Police ki DG Cyber Crime Police Station ki OC amadi Facebook India da wakatuna logyo action lokhat pinanaba hijakre school asina isagi mingset ngaknanaba paikhatpam thokpa thabak thauram sing paikhat gani UNACO school na mahiroi singda phaba makhal gi education pinanaba makhata na lepki gani asiguma school gi mingset thinanaba silak pathabak thauram amatada tumina laithokloi haina su jerol asida makhata rakle Maitei sing yamna maru oiba laifamlen ama oriba kongba maru laifamlen da security ngak laga lai khurumba phanghaliba asigumna Maitei singi atai lemhoriba laifamlen oriba kaubru amadi thangjing laifamlen su matik saba security piduna lai khurumba phangananaba thabak paikhat piu haina Maitei lipun gi maikidegi lengaki pukning singsilakle WAPHAM asi Maitei lipun gi thaupu W Singlem bana lusingduna ngarang club asigi masing yamlaba thaumi singna kongba marugi laifamlen da lai khurumba lakpada club asigi Laluf Boba El Bedikna Fongdokhibani Kangpokpi district ki Konsakhulda nahan lamgi wahongdagi masing yamlaba kuki singna Konsakhulgi village chief Emson Abonmei amadi chairman di Adambu tamthina purambagi thawong ado pangdabagi thawongni thawdo adu chenaba miyoi sing book tawduna logyo bachap action lokhat kadabani haina RPI athwale Manipur state ki maikidagi taksilakli thawdo ase soktuna hosik rims da laing sathariba miyoi ani ki haksang phibam yengsin basatpagi khongsat amaga mari leinana RPI athwale Manipur state general secretary Ben Saramana hai nahan thokiba laibaktiba thawdo do soikiba lankiba natte attempt to murder ni haibasi mayek sengle nahan thokliba thawdo asina han basu natte mamang da sosigmu thawdo kaya asi hanjin thokhrabani haiba wafam su thamki Sahi asigi Mars kungani panda Myanmar da thokiba kanba yuha habana soalaba Myanmar da khundariba maitai sina miyamgi mateng nirakle hiramasiga mari leinana Myanmar gi sagang Ponachut ki anaubam rekhana hai Myanmar da thokiba akanba yuhar haba asina mandle da leiriba maitai sing sibana ba yaudarabasu yumkai amang ata thoktuna leifam leitabagi khudong sadaba kaya mayoknari masida natana maruoiba laisang kaya amasu atek akai nangkhre atopa country kaya dagi mateng pangba laklabasu mateng phangdaba yaubana Myanmar da hojik leiriba maitai sing leifam safam leitabagi khudong sadaba awaba kaya mayoknaduna lele oiriba phibam asida India da leiriba miyamna su angamba mateng pangbiu haiba wafam phongtorakhi amaromda Yuar haba sina maram oiraga awaba mayoknariba Myanmar da leiriba maitai singi mateng pangnanaba nomagi oiba khana nainabagi mifam ama ngarang DG Higher Secondary School da pangthokre hairi voluntary oina tholakpa miyoi gyan punsinduna sathakiba khana nainaba sida Myanmar gi yuar habagi victim oiba relief subcommittee amasu semkhre khana nainaba sida thabaktagi pothakraba IAS RK Nimai RIMS के हाने की सुपरिटेंडेंट डॉक्टर वाई मोहन MTU की एसोसिएट प्रोफेसर L कोसिग्यान MU की सेंटर फॉर म्यांमार स्टडीज की PS चंद्र कुमार अमदी इंडो म्यांमार एसोसिएशन की प्रेसिडेंट S सामू नचिंबा पावसी मखाताना पिजरे
मियोइसिना मरोइबा वांगांलोइसिंग ओइना सरुक याखि खना नैनबा सिगा मरी लेना आरके निमाइन हाई अवाबा अमा तारकपा मतमदा अखोइ मसेल अंगंबा mateंग पांगनबा हाइबसि तंगाइ फदे मसिना म्यांमारदा लेरिबा मैतैसिंगा लमदम असिगी मियामगसु हेना नक्सिनबा मरी सेमनबा मचाक अमा ओइगनि अवाबा तारबा म्यांमारदा लेरिबा मैतैसिंगिदमक अखोइना अंगंबा mateंग पांगबदा अखोइ खुदिंमंगना थौदांग लौमिनसि हाइखि ngarang semkiba committee asigi advisor oina RK Nimai convener oina Hauroksam Anil amadi member oina mioi 13 amasu khanki hairi handakta parliament pass tawduna ek on khraba wakaf ek ki mayok tayaning da botuna ngarang manipur da leiba islam lining satpa mite fangal singna khongjang sang sinkrei Lilong United Club na sinduna Lilong Bazar dagi Lilong Haurebi fawba miyam yoiba khonsat ama satuna Wakaf Act asibo yaning daba phongdoki khonsat asida Wakaf Act oppose taw India lenga ki thau yaning de Wakaf Act handokadabani down BJP haibana singba kholaw kaya lawki Manipur gi sanaroi sing yaudana India na sanabagi lamda mang thana chatpa ngamloi haina Kickboxing Association of Manipur gi President MK Preso Simrena phongdokre tha sigi tarete gi tarani thoi phawba Thailand gi Bangkok ta pangthokadoiba first Thailand Kickboxing World Cup ta saru yagadaba Manipur gi sanaroi sing ngarang Manipur Press Club tagi lamthabagi thoramda wafam ase mahakna phongdokkibani Preso Simrena makhatana hai Kickboxing haiba masana si Manipur dadi yamna liraba amasung mayamna yamna pamnaba masana amani adubo masana si support tawduna matik chaba infrastructure na chingba semgat pinaba leitri European lamsing dadi professional oina sanaba amadi takpi tambi bagi lamdasu senthok lambi oina su leinari Manipurna malemgi thakta sanabagi lamda phida sauna kanduna leiribani Maramaduna India ki sanabagi lamda Manipur gi sanaroi yaudana mangthana chatpa ngamloi hairibani loinana Manipur gi governor na su support torokpagi nungaiba phongdokhi Manipur gi sanaroi singna wakhal hanthaba naidana opponent singbu thengnagadabani phambak tu da thengnaba mi adudagi aina hendaba yade haiba wakhal londa sanagadabani wakhal piksin ba tarabadi opponent aduna khudong saba laukiba yai Jairak sida sanaroi singna sathok sasin amadi leibagi expenditure wangbana sanabasi mapung phana saruk yaba ngamdaba su thengnai adubu masi pumnamak thengnadaba yade haiduna angamba thakta honaduna sanaroi sing mapanda thari sanaroi sing national amadi international ki thakta expose tawba mathau tai haiki Hauze iramdam asigi oiriba fibam asida sanaroi singi oina yamna waba takak amani sanaroi singna ingna tapna hanjilakna bagi pausel pugadabani loinana sanaroi singna su kanna honaduna Manipur amadi India ki damak medal amamam purakna ba yai phawarol sing haiki miyamgi ihul tungoina ramlaga lengakna mantri pukri da leiba Frienders colony da Information Technology IT Hub Sanrabilam Khopsinaba Honarakibasi Yabangamloi Imphal East DC Complex Taleba Panchayat Babalda Land Acquisition Rehabilitation and Resettlement gi matangda tha Secretariat hearing sathagani hariba asida patadar amatana saruk yaba ngamloi haina mafam aduki miyamna phongdorakli All Manipur Muslim Organization Coordinating Committee Amadi Manipur Pukri Protection and Development Committee na sinduna Manipur Pukri ki Frienders Colony da ngarang pangthokiba pawgi mifam amada Amokok ki President SM Jalana hai kumjali sing ani kulhumdoi dagi hawduna Frienders Colony ki area sida Manipur lenga kiloisang sing sana bani haiduna thorang paikhanaba honarakpadagi mafam asida khundaliba miyamga yetnaduna lakibani haiba mafam asida lam khopchinduna RBI gi loisang sananaba lengakna thorang paikhatnaba honaramki
ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯌꯥꯝꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯍꯟꯗꯣꯛꯅꯕ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯨꯝꯖꯥ 2019ꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ MLA ꯑꯃꯗꯤ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔ ꯁꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝ ꯈꯣꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯇꯧꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣꯗ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯦꯔꯒꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯦꯔꯒꯥꯎ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯒ꯭ꯔꯥꯎꯟꯗ ꯄꯥꯏꯈꯠꯂꯤꯕ ꯂꯦꯟ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯃꯗꯤ ꯀꯝꯄꯣꯁ ꯄꯤꯠ ꯁꯥꯕꯒꯤ ꯊꯕꯛꯁꯨ ꯂꯦꯞꯄꯨ ꯍꯥꯏꯅ ꯈꯦꯇ꯭ꯔꯤꯒꯥꯎ ACꯒꯤ MLA ꯁꯦꯈ ꯅꯨꯔꯨꯜ ꯍꯁꯟꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯊꯧꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯗꯕ ꯊꯧꯑꯣꯡꯅꯤ, ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 2ꯒꯤ ꯆꯦꯌꯔꯄꯔꯁꯟ ꯑꯁꯃꯥꯟ ꯈꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 5ꯒꯤ ꯅꯨꯃꯤꯗꯥꯡꯗ MLA ꯃꯁꯥ ꯌꯥꯎꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯋꯥꯀꯔꯁꯤꯡ ꯈꯦꯔꯒꯥꯎ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯝꯄꯥꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯦꯔꯒꯥꯎ ꯄꯥꯔꯠ 2ꯅ ꯁꯤꯟꯗꯨꯅ ꯂꯝꯄꯥꯛ ꯑꯁꯤꯃꯛꯇꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯆꯠꯊꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯑꯁꯃꯥꯜꯅ ꯍꯥꯏ MLA ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ MCS ꯍꯀꯤꯝ ꯑꯃꯗꯤ ꯀꯝꯔꯥꯟ ꯑꯃꯁꯨꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯋꯥꯀꯔꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯟ ꯗꯤꯕꯦꯂꯞꯃꯦꯟꯠ ꯇꯧꯕ ꯌꯥꯔꯣꯏ, ꯀꯝꯄꯣꯁ ꯄꯤꯠ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕ NREGAꯒꯤ ꯊꯕꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯇ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯍꯟꯗꯛꯇ ꯂꯣꯏꯁꯤꯟꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯍꯥꯎꯁ ꯑꯅꯤꯃꯛꯀꯤ ꯃꯤꯐꯝꯅ ꯄꯥꯁ ꯇꯧꯈꯤꯕ ꯋꯥꯀꯞ ꯚꯣꯠ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2025ꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯕꯤꯜ ꯑꯁꯤ ꯍꯟꯗꯣꯛꯎ ꯍꯥꯏꯅ ꯉꯔꯥꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯔꯣꯡ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯣꯔꯥ ꯀꯩꯊꯦꯜꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯝꯕꯣꯜ ꯀꯩꯊꯦꯜꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯤꯡꯈꯠꯈꯤꯕ ꯔꯦꯖꯤꯁꯇꯔ ꯕꯣꯗꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯅꯝꯕꯣꯜ ꯕꯖꯥꯔ ꯁꯣꯞꯀꯤꯄꯔ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯨꯠꯊꯠꯂꯦ, ꯗꯤꯖꯣꯜꯕ ꯇꯧꯔꯦ ꯍꯥꯏꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯦꯝ ꯖꯤꯇꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯀ꯭ꯋꯥ ꯃꯅꯥ ꯄꯨꯈꯤꯕ DI ꯇꯥꯇꯥ ꯒꯥꯔꯤ ꯑꯅꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯣꯈꯥꯗ ꯏꯟꯊꯈꯤꯕ ꯑꯃꯗꯤ ꯗ꯭राꯏꯚꯔꯁꯤꯡ ꯐꯨ ꯆꯩꯕꯤꯈꯤꯕ ꯊꯧꯑꯣꯡꯕꯨ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯕꯦꯇꯦꯜ ꯅꯠꯁ ꯑꯦꯟড ꯂꯤꯐ ꯒ꯭ꯔꯣꯋꯔꯁ ꯑꯦꯟड ꯃꯥꯔꯀꯦꯇꯤꯡ ꯐꯣꯔꯝ AJBGMFꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 2ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯃꯗꯨꯔꯥꯏꯗ ꯆꯠꯊꯔꯛꯈꯤꯕ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯥꯔꯛꯁꯤꯁꯠꯀꯤ 24ꯁꯨꯕ ꯄꯥꯔꯇꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯥꯔꯤꯌꯥꯝ ꯑꯂꯦꯛꯖꯦꯟꯗꯔ ꯕꯦꯕꯤ MA ꯕꯦꯕꯤꯕꯨ ꯄꯥꯔꯇꯤ ꯑꯁꯤꯒꯤ 3ꯔꯛ-ꯁꯨꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯌꯦꯠꯅꯕ ꯂꯩꯇꯅ ꯈꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯩꯔꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯅꯍꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯨꯔꯕ ꯇꯨꯡꯗ ꯉꯔꯥꯡꯗꯒꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯁꯤꯈꯣꯡ ꯁꯦꯛꯃꯥꯏ ꯐꯥꯎꯕꯒꯤ ꯂꯝꯕꯤꯒꯤ ꯄꯣꯠꯍꯣꯜ ꯃꯦꯟꯗꯨꯅ ꯁꯦꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯄꯥꯀꯤꯁतानꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯤꯕ TTPꯅ USꯒꯤ ꯁꯥꯊꯤꯔꯕ ꯑꯦꯟꯇꯤ-ꯇꯦꯡꯛ FGM-148 ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯀꯤꯁतानꯗ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯈ꯭ꯔꯦ꯫
Donald Trump na America gi President hek oirakhibaga billionaire Elon Musk ka khosamnaduna leba asida satharakhiba thawong singbu yaningdaba phongdoktuna America gi state yankhai gi mafam lising ama chani romda miyoi lakh kyana lambida thongnaраktuna paksana protect sathaduna Trump angaubani haibana chingba kholaw kaya lawkhre Donald Trump ki lengaklon amadi billionaire Elon Musk na Trump ki lengak ta yausinduna satharakliba thawong singbu yaningdaba phongdoktuna haunaruba tawdana leiba sig leiba state yankhai gi mafam lising tarani thoiromda lup samaga yankhai romna sinduna satharakiba footage asina maram oiraga Trump amadi billionaire Elon Musk ki chokri miyamna munduna mai tharakpa yabagi akiba leire haina expert singna phongdorakli America pumbana protect sathakrabasu Donald Trump di nungaina mahaki mayumda golf game sanaduna leiki haiba wafam phongdorali Trump na kapliba tariff ki 10 na panbadagi globalization sibaga loinana malemdagi ingtapa pumnamak mangkhragani haina Singapore gi PM Lawrence na warning tawkhre US da leiba luf samaga yankhai romna hands off haiba team da leibak sin batuna protects sathaki haina report amada phongdoragi Sainana Brahmaputra turen gi sing thaiduna India bu awaba kya mayok na hanana ba thorang paikhat ba hokre haina report amada hairi South Korea gi umang da pak sana sak liba mai kanana ba honariba helicopter ama kaibagi thodokta helicopter adugi pilot laikidre umangi mai asida hojik phawbu yoina punna miyoi kunthra mathoirom sikre haina phongdoragli Myanmar da Mars kunipan da lakiba kanba yuhada mang takiba amadi mishimina thokiba asida mi kanbagi thabak toriba rescue team gi miyoi ahum thabak tagi lauthokre tabada miyamna pena kidre panbaya badi Myanmar gi military government ta sel gi awaba chauna mayok narakpana thabak tagi lauthokpa haurakibani hairi Sainana Indo-Pacific ki manungtana leiba mafam singda deploy tawduna leiriba yeknaba singi aircraft carrier mikup amada thugaiba ngamba KD-21 kauba matik mayai leiriba misal mai pangna test tawba ngamkhre Malem yoina khwadi chawba da Mukaf kauba building ama Saudi Arabia da $1 billion chonga ga sumna nipan lom sangna saba hokre hairi Malem yoina khwadi matik mayai leiba passport asi Island gi passport na oirakre haina Tax and Immigration Nomads Capitalist ki report amana phongdorakli America gi President Donald Trump na India da su tariff thamgani haina lauthorakraba matungda Russia na India gi mateng pangani haina President Vladimir Putin na lauthokre Afghanistan gi Akil Nazir kauba miyoi amana masamaki sahi chamnifu sure haina claim tawrakre karigumba mahaki claim asina chumba oirabadi malem yoina khwadi sahi yaba miyoi oiragani hairi Israel ki Prime Minister Benjamin Netanyahu amadi America ki President Donald Trump unaraba yai haina White House ki paw amana hairi masana superpower ne amadi khwadi mapang kadba leibak amani haijariba America na Russia ki President Vladimir Putin bu kirak pahaibasi yamna laibak thibani haina Ukraine ki President Vladimir Zelensky na phongdorakre Lan pamdrabasu matam amada hekta Iran na US ka lan sokna na basem saduna leiri haina Islamic Revolution Guard Corps IRGC gi Chief General Hussein Salami na phongdorakre All India Muslim Personnel Law Board AIM PLB na religious
community based amasung social organization sing pumnamaka khusamnaduna WAQF Amendment Act asigi mayokta leibak sinba thukna pangthokpa khongjang ama sangsingani haina phongdokre. Prime Minister Narendra Modi na Ram Navami Thoram Numit Nomaiji Numit Tamil Nadu da leiba asigi hanba vertical lift sea bridge anoba Pamban bridge amasu sangakre. India ki maming salaba sen artist Durdasan Patna yak da art form asida mahaki thabak singidama United Kingdom da the Fred Darlington Kauba Award ama pikre haine. Handak Parliament na pass tawkiba WAQF Amendment Act lising ani kun mga si religion gi hiramda masagi thabak sing sinbada religious body amagi haksingda sathina khut thingzinba amani haina phongdok laduna ek asigi constitutional validity adu singnaduna Supreme Court ta anobo wakat amasu thangat khre. One Nation One Election haiba wakhalon asigi matangda madu lakadoribe election singda thaba oina hekta onthokiroi haina mayek seng dokladuna Union Finance amasung Corporate Affairs Minister Nirmala Sitaramana madugi matangda minabo wafam kya sandokliba adu kakthatkhre hairi. Mahai marong singidama minimum support price MSP gi matangda legal guarantee ama yauna khongjang sangsiliba lomi singi demand kaya marum taksinaba haukiba chahi gi November 16 ta haukiba Punjab lomi lusingba Jagjit Singh Dalawel ge matam kaktaba chara henbagi khongjang adu ngarang nomaji numita lusinkhre. Light Combat Helicopter LCS ki damak haujik phawbagi oina khwadigi chawba order phangkiba matung Hindustan Aeronautics Limited ISAL na lupa crore lising kunga manga gi oigadawba product sing gi damak private sector da thong launa hangdokre hairi. Hauje amung makha tarakpada sanam gi paw pichari. Indian Super League ISL 2024-2025 season gi nomaiji numita Jawaharlal Nehru Stadium da sanakiba semi final gi ani suba leg ki match da Sunil Chhetri na athengbada sankiba goal gi matengdagi Bengaluru FC Goa gi makuta ama anida maithiba nangkhrabasu aggregate ta ahum anida helaga final sangkhre. Match asida FC Goa gi maikidagi Borja Herrera amasung Armando Sadikuna score tauki aduga season asigi top Indian scholar oiriba Sunil Chhetri na Bengaluru FC gi yamna maru oiba goal adu chanki. Brazil na yumbu oiraga satharakpa boxing World Cup lising ani kun mangada Indian contingent na goal ama yauna punna medal taruk lawduna mai pakna campaign lusinkhre. Indian Premier League IPL 2025 ki nahan athengmuda sanakiba tournament ki 35 suba match da Rajasthan Royals na Punjab Kings pu run 50 da maithiba pikhe. Malaysia ki Kuching da sathariba Asia Oceania WJT Under 14 Girls Tennis Tournament ki nomaiji numita sanakiba mapan subudagi 32 suba phawbagi mafam kalhaunanabagi match da India ki team na Sri Lanka bo 3-0 da maithiba pikre. Barcelona amasung Real Madrid ki legend singna nomaiji numita Mumbai gi DY Patel Stadium da sanakiba friendly match amada Real Madrid na Barcelona bo 5-0 da maithiba pikhe. Manipur Veteran Cricket Association asiduna langtaban public ground da sathariba ani shuba khomdram ongbi hijam mema ningsing T20 Veteran Cricket Tournament ki ngarang sanakibada YCC wangkhaina LCC lamsangbo wicket tarukta maithiba pikre.
मणिपुर की तोंगान तोंगान डिस्ट्रिक्ट तरुक लाप पुनब सानरोई चनी यांखैरोम हेनबन सरुक यादुना था असिगी मरीदगी हौदुना थबाल डिस्ट्रिक्ट की वांगजिंग हैतुपोकपी ममांग लेकाई ग्राउंड सथरकपा कुंतरे सुबा स्टेज कुंफू चैंपियनशिप लिसिंग अनि कुनमंगा ngarang loisinkhre India की मकोक थोंगबा पेसर जसप्रीत बुमराह इंडियन प्रीमियर लीग लिसिंग अनि कुनमंगा की मनुसना रॉयल चैलेंजर बेंगलुरुगा एप्रिल 1 KD स्टेडियम दा सानागदौरिबा मैच की मांगोइनना मुंबई इंडियंस दा अमुहना जॉइन तौख्रे जसप्रीत बुमराह बैक इंजुरी ना मरम ओइरगा हौजिक बेंगलुरु दा लैबा BCCI की सेंटर ऑफ एक्सीलेंस दा रिहैब चथरिबनी टॉप सीडेड US की जेसिका पेगुलाना रशिया की एकाटेरिना अलेजांद्रोवाबु सेट अहुम चंगना सानरबा मतुंग माइथिबा पिरमलगा 40 टन ओपन लिसिंग अनि कुनमंगा की वुमेन सिंगल्स फाइनल दा माकी टीममेट सोफिया केनिनगा लंबा तौनरगनी हाउस्टन ओपन लिसिंग अनि कुनमंगा की थांगजमते सानकी सेमी फाइनल दा क्वालिफायर जैक्सन ब्रुसबाइना मैच पॉइंट सेव तौदुना टॉप सीडेड टॉमी पॉल बु माइथिबा पिदुना फाइनल दा फ्रांसिस टियाफोगा लंबा तौनरगनी टोनाम डिपार्टमेंट ऑफ यूथ एफेयर्स एंड स्पोर्ट्स मणिपुर नसिदुना ngasiदगी मसाना मदे युमफम ओइदुना हुमफुगनी 5 सुब नेशनल स्कूल गेम्स चैंपियनशिप हौदोलगनी मणिपुर की स्टार प्रियो कोंजेंगबमना BWF की मेजर टूर्नामेंट सिंगदा इंडियन टीम की महू सिंधुना सरुक यारकपगी मखा तारकपा ओइना मालेम की लेमजनिंगाई ओरबा मिक्स टीम बैडमिंटन कॉम्पिटिशन सुधीरमान कपता सरुक याबा स्टेट असिगी अहानबा सानरोई ओइरगनी चाइना की जियामेंदा एप्रिल 19 मे 3 फाव पांगथोकदबा टूर्नामेंट असिदा इंडिया ग्रुप डी दा इंडोनेशिया डेनमार्क अमसुंग इंग्लैंड गा पुन्ना तामिनरी सोरखाइबम बरजबिदु पौराबी अमसुंग वाहेंगबा मोहिंद्रो सेक्टा मेमोरियल ट्रस्ट के स्पॉन्सर मखादा पौराबी राइजिंग स्टार क्लब नसिदुना ngarang pangthokkiba BM Cross Country Race 2025 winner Yumnam Arjit Maitena oikre Manipur State League 2024-2025 की ngarang sanakhiba roiba league match da AFC athokpamna Neroka FC bu 8 amada maithiba pikre Kamong Langoljam Youth Guidance Club na sinduna sathariba hum suba men's open inter village volleyball tournament 2025 da KLYGC Kamong final changkre Women's Futsal Inter Club Championship ki ngarang sanakhiba da YWC lang thambal khongna Manipur United FA bo nipan ani da thoikre Manipur Cricket Association asinuna sathariba Women's Under 23 one day trophy 2025 gi ngarang sanakhiba match in the first Khetugao amasung YPSUC Lalambong mai pakre amadi Everton na makhoi gi local rival Liverpool bu Premier League 2024 gi title lamjenda saugatpi boina competition asigi ani shuba mafam kaliba Arsenal dagi point lokthokpa ngamkre thangsunumita Goodison Park thasana kiba match da pansil amamamda draw oikibana Arsenal na Liverpool gi matung da point 13 sothana lekhi league asi loisingadaba match taret watlibaga loinana League leader Liverpool butana bada achoba awaba oigadawri luislakpada maroiba pau amuhana Bharatiya Janata Party ni Futarok Suba Foundation degi thorom pangthokre BJP lengak leitungai degi Manipur gi saktam kairam le haina Estardan phongdokre
Welcome Amendment Bill lising ani kun mga President Murmuna ayaba pikre. Bill gi mayakta Muslim lising kya na mafam kya da wakat khongsat satkre. UNACO School da sirak lipa maral yung pham yaw tabani haina khanghalagli. Anglo Manipuri land pham da thawai kat khraba singi mafam dai kai kum na vote kre. NEP 2020 lakh paga iroina na haukraba puwari gi wari sing hapa tangai fade haina MLA o Surja Kumar na phongdoragli. Yuha habna maram oiraga awaba nanglaba Myanmar gi maitei singna miyamdagi mateng niragli. Khonsa khul gi chief chairman Furambada Senaba Singh Cherak Piu haina RPI athwale gi makedagi phongdokre. Kaubro madi thangjing lai famlen su lai khurumba phangalu haina maitei lipuna taksin khre. Amadi Nurul Hasan gi thong yaning da bofongdok tuna wakat mi pham sathakre. Bijariba pausing hasi galoina na hojiki dinuti gi phong liba pause sindegi lokthok saba maroiba pausing miyam da pija balo shunjari. Hojing makha tarak pada matam matang WAPHAM amadi RASHI PHAL gi thoram amuk mayam puna tamina se. Hojiki dipum na makpu pusparani lai shomna amuka hana khurumjare.
ताबिरिबा मदी मिडियम ताबिरिबा सिंबो निर्मला थांजम नमुका हना तरामनो चरी कोकनोना खुरुमजरी पुदुना लाक्चरीबा सी मतम मतमगी वाफम अमदी राशिफलनी ngasi sana lebak editorial kalam degi lokhachaba matam matamgi wafamda World Health Day gi thoramna lakpasida hakchang favana miyoi khwaidagi mamal yamba lanni malemda hingliba thawai panba khudingma nongmadi soiduna punsi lomlagada wakhal nungairabadi ahal naha khaidna thajadaba thabak kaya pangthokpa ngamgadoribani masigumba kaya sina maram oiraga miyoibagi haksang gamari leinana lingkhat khiba World Health Organization kumja lising amaga jamapan nifuga nipanda Geneva da malemgi mafam kaya dagi khang hairaba miyoi kyana saruk yaduna World Health Assembly ama famki warep khara sulauduna ngasi fawba thabak oina pangthoktuna lakli kumjali singa mojamapan nifuga nipan gi April tareta World Health Organization semlaba matungda pangthokiba World Health Assembly aduda poklabadi siragadaba miyoi mapok se hinglingai matam khara sida miyoi khudingmak masamau fana nungayai fana tinjang kaijang dana masak thokpa wakhal nungaiba punsi maril amada hingminnaba haksang fana thamnaba warip nakhe warip sing asi maru oiba saruk ama oina chahi gi tongan ba thimda World Health Day gi thoramde April tareta malem pombada pangthokpa miyoibagi haksel ga mari lainaba World Health Day gi thoramasi World Health Organization langa ke office amadi miyoi khudingmakna malem gi thakta palan thoramsi pangthokminaba haina lauthokhe World Health Organization gi warul adugi matung inna World Health Day gi thoramasi chahi khudingi tongan ba thimda pangthoktuna lakle kumjali singani kunga manga gi April tareta pangthokadoriba thoramasina thimna healthy beginnings hopeful future haibasini miyoi karanadi nungaiba punsi marel asi sel khara paiba chaba thakpa wataba phajaba mayum makai leiba gari leibani haiba haina launaba su yawi kupna yengluragadi khwaidagi maru oiribasi afaba haksel kanglon leibani masimakna layoi kraba ipai pu haktaktagi ngasigi mirol fauna hakchang favana miyoi bagi lanni hakchang fatrabadi pumnama kanadabani hakchang favasi kayamuk maru oi haibasi miyoi ayambana khangnaraba unaraba ngaktani miyoi ayambana hakchang bu lumna khanadabagi miyoi kharadi chahi matang chadana blood pressure diabetes liver cirrhosis ulcer TB bronchitis amasung cancer na chingba laina layong kaya sagonaduna punsi longkiba amadi sel changna wana hingnari nupi singi oina su I watpagi laina mitna mathau watpa yauna miro lakpadagi angang unaba amasung angang unaraba fawda awa ana kaya thengnaribani malemgi oina su chahi amada miron binupi lising kuntra romde hakchanga mari lainana doctor singna kanba ngamdabagi record lay pumnamak si hakchangbu lumna laudabadagi afaba fataba yengdana chinja kya chasinba matam chana doctor da hospital da chattuna masagi hakchang se check tawhodabadagi oirakhibane matam chana hakchang check tawrabadi tongan ba laina tina kya dagi ngak thokhauba amasung mamal yamlaba punsi kya asibagi khyatagi kanba ngamgadoribane matam chana doctor da hospital da chattuna miyoibagi haksang adu check tawhorabadi miyoi aduna loina riba laina layongi matang na mayek sengna khanghoba yai loinana doctor na pirakpa pautak sing aduga loinana afaba jinjak pucharabasu hakchang sajal bu tawrabasu laina layong dugi hidak pucharabasu miyoi kya gi punsi kanjaba ngamgadoribani maduna chahi kudingi tongan ba thimda April 3 ta pangthokliba World Health Day gi maru oibasi khangminaduna miyoibana tha amada amuktang oirabasu doctor da hospital da chatuna hakchang check tawthok padangai fade haibasi khangjin bakanagani chahi amada amuk khaktang lakpa numit asigi maru oibasi khangminaduna World Health Day gi thoramsi pangthokminabaga loinana mamal yanglaba haksang sing nadayekdana chection bagi tangai fadar leigani masini pujarakliba matam gi wafam makatarakpada Rasifal lamok mayam puna taminasi.
Ngasigi rasifal amuk mayam puna taminasi ahanbada mesh rasi asauba thadokpa tapthana honaba tabani kananing bawaro baloinaragani sel pitok pisinda haisingani gari tamna thawgani pakang leisabi singi oina low tawnagani mahiroi singi oina wakhal changloi Bris rasi hena lusina khanba numitni thabakti pangthoklagani mateng bibi behengkalagani luchingba singnadi nungsibiragani imungda charangnagani pakang leisabi singi oina warawnagani mahiroi singi oina jamamnagani mithun rasida mi loinabada haisingani natrabadi tokai tagangani atha pachatpa mi tinabadi jaksingani achauba singna chanbiba sagai ni yangthiba numitni pakang leisabi singi oina mat khenagani mahiroi singi oina honaningloi Karkarasida kodong chaba tengnaba thoram pangthokpa singthabibada yawba marup mapang singna chanbiba mateng pibiba yamba numitni imungda santi leiragani pakang leisabi singi oina nungsinagani mahiroi singi oina budi chawkhatlagani singharasida jacksona honajagani thabakti mai paklagani kuinadagi khanjarakpa pangthoklagani pot macha machadi leiba yagani lamtu chatpa jacksingani pakang leisabi singi oina low tawnagani Mahiroi singi oina charang nagani kanyarasi wangangba mitinabada haisingdravadi aran bataba tokai taba numitni sel fangba chatpa managani thabakti pangthoklagani imungda charang nagani pakang leisabi singi oina wakhal manaroi mahiroi singi oina wakhal fakchingani tolarasi hakchang wakhal thabakta afaba numitni sel fangba anoba pot leiba yaba ithak thongba singna chanbiba chathok chatsinda khudong chaba numitni pakang leisabi singi oina nungsinagani mahiroi singi oina honaningani Brisik rasi pangthokningba pangthokpa athapa chatpa mi loinaba kanaba fangba mingchat hengatpa singthabibada yawba numitni imungda santi leiragani pakang leisabi singi oina mat chanagani mahiroi singi oina losing hengatlagani danu rasida khananingba muknaba marakta thabakti pangthoklagani sagai niyangthiba sel fangba chatpa manaba numitni thausinba maru oidaba fagani Thausinba oirudaba fagani charang nagani pakang leisabi singi oina muknagani mahiroi singi oina honaningloi makarasi akanba wahai sizinadaba fagani achumbada aran batagani migi mateng pangludaba fagani thabak machadi pangthoklagani tinaba singdagi haisingani pakang leisabi singi oina warawnagani mahiroi singi oina wakhal fakchingani kumbarasi hona zaman kanaba thabak pangthokpa mingchat hengatpa aigi mi masing hengatpa changyengnabada afaba phal fangba numitni santi leiragani pakang leisabi singi oina mat chanagani mahiroi singi oina losing hengatlagani Aroibada minarasi hakchang wakhal thabakta afaba changyeng mai pakpa lam chatpa mi tinaba kanaba fangba numitni sakhangbi hengatlagani pakang leisabi singi oina nungsinagani mahiroi singi oina losing hengatlagani masini pujarakli bangasi matam-matamgi wafam rasifal amadi nungti fongliba pause singdagi lokthokjaba maroiba pau tabiriba singbu amuka hanna nermna thangjamna kharumjari Khudongchaba leizari Blue Go Caps Manipur Adomadongi sathok sasingi gari leitabagi awaba kopiro Blue Go Caps Manipur gi tonga khudongchaba singdi airport pickup and drop and round trip package to corporate ride marketing local ride outstation trip wedding packages family tour dating ride hariba singa sigidama khudongchaba leizari ngasi ma call tobiyu 879-445-1106 amukana 879-445-1106 Blue Go Caps Manipur Uripok Achom Lekai just in one click you can book your ride booking on call or WhatsApp Blue Go Caps Manipur Haukiba April gi tang manga English sing ani kun ga manga thang janumit asida sanhatam angangbi mangak samda fi asangba amasu ki hairiba sanhatam ase thadokibadagi hanjilaktre kanagumbagi ingkhol da changduna phajinbi ba yawrabadi samara mamang laikai da laiba janambam amumcha da sinabiyo awamal kachagani contact number pijari 8730892999 amuktang ganna 8730892999 hairiba number asida pau pibiyo